ꯅꯨꯡꯁꯤꯔꯒꯗꯤ ꯅꯨꯡꯁꯤꯔꯦ ꯀꯩꯅꯣ ꯄꯥꯝꯖꯔꯒꯗꯤ ꯄꯥꯝꯖꯔꯦ ꯀꯩꯅꯣ ꯅꯨꯡꯁꯤꯔꯒꯗꯤ ꯅꯨꯡꯁꯤꯔꯦ ꯀꯩꯅꯣ ꯄꯥꯝꯖꯔꯒꯗꯤ ꯄꯥꯝꯖꯔꯦ ꯀꯩꯅꯣ ꯍꯣꯡꯉꯁꯨ ꯍꯣꯡꯒꯦꯔꯥ ꯍꯣꯡꯉꯧꯔꯣ ꯍꯣꯡꯒꯦꯔꯥ ꯍꯣꯡꯉꯦ ꯂꯦꯞꯒꯦꯔꯥ ꯍꯣꯡꯋꯥꯛ ꯋꯥꯡꯒꯦꯔꯥ ꯃꯊꯧ ꯇꯥꯔꯦ ꯁꯨꯡꯇꯥ ꯇꯥꯔꯦ मधु तारे सुता तारे इशू कोई मोबाइल फिल्म मसी मैम मसु सपोर्ट हो गयो और हर बेसिक सी सोरे मैम और हम म्यूजिक यूट्यूब तो मैम देखने के लिए नहीं मसी यानी एक्टर म्यूजिक की खुद हो गई मैम का तब से